ꯂꯥꯛꯂꯤꯕ ꯇꯥꯡ 18ꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯦꯔꯥ ꯍꯥꯎ ꯆꯣꯡꯕꯒꯤ ꯊꯧꯔꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯅꯠꯇꯕꯁꯤꯡ ꯑꯃꯠꯇ ꯁꯔꯨꯛ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯃꯦꯔꯥ ꯍꯥꯎ ꯆꯣꯡꯕ ꯊꯧꯁꯤꯜ ꯂꯨꯞꯀꯤ ꯀꯣꯟꯚꯦꯅꯔ ꯃꯨꯗꯨꯝ ꯃꯅꯤꯇꯣꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯇꯥꯡ 18 ꯃꯦꯔꯥꯒꯤ ꯇꯔꯥ ꯃꯉꯥꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯦꯔꯥ ꯍꯥꯎ ꯆꯣꯡꯕꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯦꯔꯥ ꯍꯥꯎ ꯆꯣꯡꯕ ꯊꯧꯁꯤꯜ ꯂꯨꯞꯀꯤ ꯊꯧꯄꯨꯕ ꯀꯌꯥ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯇꯣꯟꯅ ꯍꯥꯏ ꯂꯥꯛꯂꯤꯕ ꯇꯥꯡ 18ꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯅꯤꯅ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯦꯔꯥ ꯍꯥꯎ ꯆꯣꯡꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯌꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯃꯩꯍꯧꯔꯣꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯔꯒ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯊꯧꯔꯝ ꯑꯁꯤ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ 12-12 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯈꯔꯁꯨ ꯄꯥꯎ ꯐꯥꯎꯔꯛꯀꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯄꯨꯟꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞ 19 ꯔꯣꯝ ꯁꯔꯨꯛ ꯌꯥꯔꯕ ꯌꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯃꯦꯔꯥ ꯍꯥꯎ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯆꯤꯐ 100 ꯑꯃꯗꯤ ꯀꯜꯆꯔꯦꯜ ꯇ꯭ꯔꯨꯞ 110ꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯁꯤꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ 9 ꯈꯨꯗꯣꯜ ꯇꯝꯒꯅꯤ꯫ ꯆꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯆꯤꯐ ꯑꯃꯗꯤ ꯀꯜꯆꯔꯦꯜ ꯇ꯭ꯔꯨꯞꯁꯤꯡ ꯍꯌꯦꯡ ꯄꯨꯡ 4ꯗ ꯔꯤꯄꯣꯔꯠ ꯇꯧꯔꯒꯅꯤ꯫ ꯃꯗꯨꯒ ꯏꯔꯣꯏꯅꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ꯫ ꯃꯦꯔꯥ ꯍꯥꯎ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯕ ꯃꯔꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕꯁꯤꯡꯗꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤ ꯆꯦꯕꯥꯎ ꯄꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯔꯝ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯈꯛꯇꯅ ꯁꯔꯨꯛ ꯌꯥꯔꯒ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯦꯔꯥ ꯆꯥꯎꯔꯦꯜ ꯍꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯆꯤꯡꯇꯝ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯇꯣꯞ ꯇꯣꯞꯄ ꯊꯧꯔꯝ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯊꯧꯔꯝ ꯑꯁꯤꯒꯤ ꯅꯨꯡꯗ ꯆꯦꯜꯂꯤꯕ ꯋꯥꯍꯟꯊꯣꯛ ꯑꯗꯨ ꯈꯪꯅꯕ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯇꯣꯟꯅ ꯃꯈꯥ ꯇꯥꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯏꯟꯗꯤꯖꯤꯅꯁꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯊꯧꯔꯝꯅꯤꯅ ꯍꯟꯗꯛꯀꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝꯁꯤꯗ ꯃꯔꯨꯑꯣꯏꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯗꯩꯗ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯔꯒ ꯌꯦꯜꯍꯧꯃꯤꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕꯁꯤꯡ ꯑꯩꯈꯣꯏ ꯏꯟꯚꯥꯏꯠ ꯇꯧꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯑꯌꯥꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯒꯗꯕ ꯁꯔꯨꯛ ꯌꯥꯕꯤꯒꯗꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ꯫ ꯑꯩꯈꯣꯏꯅ ꯌꯦꯜꯍꯧꯃꯤ ꯀꯝꯃꯨꯅꯤꯇꯤꯁꯦ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯅ ꯁꯨꯝ ꯄꯥꯖꯕꯗ ꯑꯩꯈꯣꯏ 12ꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩ꯫ ꯁꯤꯗꯒꯤ ꯈꯤꯇꯪ ꯍꯦꯜꯂꯒꯁꯨ 19ꯒꯨꯝꯕ ꯍꯥꯏꯇꯥꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯌꯦꯜꯍꯧꯃꯤ ꯀꯝꯃꯨꯅꯤꯇꯤꯁꯤ 12-13ꯁꯦ ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯑꯣꯏꯖꯔꯦ꯫ ꯑꯗꯨꯒ ꯀꯟꯐꯥꯔꯝ ꯑꯣꯏꯒꯗꯕ ꯈꯔ ꯑꯃꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤ꯫ ꯑꯗꯨꯅ ꯍꯌꯦꯡꯐꯥꯎꯗꯗꯤ ꯂꯣꯏꯅ ꯀꯟꯐꯥꯔꯝ ꯇꯧꯒꯅꯦꯅ ꯈꯜꯂꯤ꯫